Hi guys, good morning. Hꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9:05 ꯇꯥꯔꯦ. ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯦ ꯁꯥꯔꯚꯤꯁ ꯇꯧꯒꯦꯅ ꯂꯥꯛꯄꯅꯤ. ꯑꯗꯣ ꯃꯣꯏꯒꯤ ꯒꯦꯠꯁꯦ ꯍꯥꯡꯉꯝꯗ꯭ꯔꯦ. ꯃꯃꯥꯡꯗꯗꯤ ꯄꯨꯡ 7:30ꯗꯒ ꯍꯥꯡꯕꯅꯤ. 3 ꯑꯗꯥꯏꯗꯒꯤ ꯃꯤꯁꯦ ꯂꯥꯏꯟ ꯂꯦꯞꯅ ꯈꯣꯠꯂꯒ ꯆꯠꯂꯒ ꯌꯥꯕ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ. ꯁꯤ ꯍꯦꯛ ꯕꯤꯍꯥꯔ ꯕꯥꯔꯤꯒꯤ ꯍꯦꯛ ꯃꯆꯤꯟꯗꯅꯤ ꯁꯦ ꯂꯝꯕꯤꯁꯦ. ꯉꯟꯅ ꯂꯥꯛꯇ꯭ꯔꯗꯤ ꯀꯥꯟꯅꯗꯦꯕꯗꯣ. ꯑꯩꯅ ꯉꯟꯅ ꯂꯥꯛꯃꯟꯒꯤꯅ ꯃꯃꯥꯡꯒꯤ ꯇꯥꯏꯃꯤꯡꯗꯣ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯑꯩꯁꯦ. ꯃꯃꯥꯡꯒꯤ ꯇꯥꯏꯃꯤꯡꯗ ꯂꯥꯛꯑꯁꯨ ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯉꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯁꯦ, ꯁ꯭ꯇꯥꯐ ꯃꯣꯏ ꯀꯩ ꯀꯔꯥꯡꯁꯦ. ꯑꯗꯨꯅꯦꯕ ꯑꯩ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯔ ꯌꯥꯗꯦ. ꯑꯗꯨꯅ ꯒꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯍꯟ ꯇꯥꯏ. ꯃꯥ ꯉꯁꯤ ꯏꯔꯨꯊꯣꯛ ꯈꯣꯠꯇꯅ ꯐꯖꯅ ꯃꯥ ꯁꯥꯔꯚꯤꯁ ꯇꯧꯊꯣꯛꯑꯅꯤ ꯃꯥꯁꯦ. ꯁꯤꯅꯤ ꯊꯣꯡ ꯍꯥꯡ ꯈꯣꯠꯂꯒ ꯃꯅꯨꯡꯗ ꯑꯩ ꯎꯠꯂꯛꯀꯦ. ꯀꯔꯤ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯕ ꯈꯪꯗꯦ. ꯁꯤꯅꯤ ꯒꯥꯔꯤꯁꯦ. ꯃꯅꯨꯡꯗ ꯑꯩ ꯆꯪꯉꯦ. ꯑꯁꯤ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯏꯅꯤ. ꯁꯤ ꯃꯣꯕꯤꯜ, ꯁꯤꯅ ꯃꯣꯕꯤꯜꯅꯤ ꯌꯥꯃꯥꯒꯤ ꯀꯣ. ꯁꯤꯅ ꯏꯟꯖꯤꯟꯒꯤ ꯑꯣꯏ ꯃꯥꯜꯂꯦ. ꯁꯤ ꯃꯌꯥꯝꯁꯦ ꯏꯟꯖꯤꯟꯒꯤ. ꯁꯤ ꯃꯌꯥꯝꯅ ꯁꯤ ꯆꯦꯟꯒꯤꯅꯤ ꯃꯌꯥꯝ. ꯆꯠꯂꯒ ꯃꯥꯏ ꯐ꯭ꯔꯦꯟꯁ ꯖꯒꯥꯁꯤꯅ ꯇꯧꯕꯤꯔꯤꯅꯤ. ꯁꯥꯎꯟ ꯀꯩ ꯀꯔꯥꯡ ꯇꯧꯔꯒ ꯃꯥ ꯆꯦꯛ ꯁꯤꯗꯤ ꯃꯥꯁꯦ ꯐꯖꯅ ꯏꯔꯨꯊꯣꯛꯄꯤꯔꯒꯦ ꯃꯌꯥꯝ.